Manipurda hanjinba hauраklaba ingtappa sabungkho khunau amasung more lambida lamangna rei Kuki militant singna tengnopalge additional SP Ops chamna analgi timda ambush tawrakrei sabungkho khunauda kuki militant singna bom amasung nongmai kapsilakpadage pung 8 lom khut thoknakrei Kuki militant singna sabungkho khunauda landarakrei khulngakpa ahum soklei khulngakpa singdage lanmina nongmai mari mulhaurei lanmina phudabada nupi 8 soklei Imphal East District ki manung chanba sabungkho khunau manakta Kuki khulai paibasingna nongmai kapsilakpadage handuna kapnabada khulngakpa ahum soklei Indian Army na nongmai mari amasung gypsy ahum gi sosing fajankrei saijang awang lekai da maira paibi singa army ga muknarakpadage army na phubada maira paibi 8 sokle haire thawdok adu da soklaba khulngakpa sing amasung army na phubada sokhibe maira paibi sing adu Imphal ge tongan ba hospital singda pukhatuna laikana khe Saijang da army na phubadagi sokrabe maira paibi sing adude Saijang awang lekai dagi taurem meme chahi 38 mapuroiba laikhidraba basanta asangbam sangita chahi 48 mapuroiba sohodev ngangkham devla chahi 30 mapuroiba NG sanjit namairakpam nanaw chahi 43 mapuroiba N Deven pebam basante chahi 49 mapuroiba ibotso laisombam bema chahi 38 mapuroiba L Dhaneswar amasung Nongada Santipurdagi nepram thaba chahi 49 ni haire thawdok adugi matangda phangba pauna hai sabungkho khunaudagi manung changsillaga leiba mamangda thokiba thawdokta mai chakraba Sangaran village kauba kuki khullamadagi haukiba numit kharani asida kuki militant sing apaba makalgi khulai pairaga koisa chatpa mafam adugi miyamna unakhe marakta khulladudagi maitai khultamna Lamna nongmai marusing kapthorok patatana satharakhe makoina kaplakpa nongmai adu maitai khuldi yauba ngamkhedai adubu ngarang ayuk pung 3 lom taba matamda lamlai police station gi manung chanba sabungkho khunaugi maningda leiba maitai gi sekon amagi manak phauba kuki militant sing na sangsilaktuna sabungkho khunau tamna bom amasung nongmai kapsilaktuna landakhe Kuki khulai paiba singna nongmai kapsilakpa adu thengnanaba sabungkho khunauda duty tawduna leiba Ukhrul District Police ki team amana handuna kapkhe Kuki khulai paiba singna landarakpagi paw adu hek phangbaga Imphal East District Police ki ahenba team sing amade khulngakpa kaya mafam adu da changsinduna Kuki khulai paiba sing adu takthoki haire Kuki militant sing adu takthokraba matungda nungthil pung 3 taramdaida sabungkho khunau maning singda kuki singna nongmai kapsilakpadagi makha tana khut thoknakhe Nongmai kapna bagi thawdok adu da maitai khulngakpa ahum sokhibani haire amarom da thokiba thawdok adu gi matangda pawloba changluba Impact TV amasung ISTV gi video journalist singna apaba makhal gi khulai puraga lakpa Jat regiment amasung GR gi personnel singbo mafam adu ge maira paibi singna makhoida thajaba leite haiduna thingba pikhiba adu gi video coverage tawrubagi damak mobile phone mullaga namkhiba video sing muthalakhe Amaromda thogliba thawdok adugi pau tabadage mafam aduda changsiluba khulngakpa kangbu ama handorakpada GR gi personnel singna saijang awang lekai da thatlaga makoina tonglakpa gypsy sing adu check tawbada nongmai mari army sing aduna phagatkhre loinana makoina tonglakpa gypsy ahum aduge soso army personnel sing aduna pukhre haire mafam adugi miyoi singna pausi asida hai army personnel singna khulngakpa sing adu check tawba adu da thingnaba changselubada lamdam adugi maira paibi singa army personnel sing aduga chauna mukna khe loinana khulngakpa sing adu mulhauke makata na makoina fajan khiba tai polam sing adu launa bohna bada army sing adu maira paibi sing na thingna bohna khe maduda army personnel sing adu na maira paibi sing adu bo sasan phubagum na tamthina phubi khibane loina tear gas sel su maira paibi sing adu tamna langsilakhe Thawdok adu da army na phubada maira paibi 8 adu asokapan nangkhibane nongmai kapna bagi thawdok adu numidang wairam athengba phawba chathaki aire Loksau mayada moregi additional SP gi team da ambush tawrakhre Tengnopal district ke khudeng thabi check post gi lupa crore kunlom gi mamal oigadaba WY tablet bora amaga konana fakhiba miyoi ama court puthokna ba thinba chaluba police ki team da sakhangdaba miyoi kharanna Ngarang nungthil pung 4 minute 30 muk tarakpada Loksau mayada nongmai kapsilaktuna ambush tawrakhre Police tagi fangba pauna hai AR gi kangbuna farga sinarakiba drug puramba miyoi amasung mangondagi fakiba drug sing adu court puthokna ba police ki team ama ngarang Imphal da satkhe team madu asoi angam thogandana bagi damak more da mathau tawduna leiba police ki additional SP chan anal na luchingba team ama na
Nopal fauba thindokhe afaaba miyoy adu Imphal da pukraba tungda additional SP gi team aduna More da halakbada Loksaw thong amasung khudeng thabi ani gi marakta leiba chingi karakta afaba makalgi khulai paiba miyoy kharanna nongmai kapsilaktuna ambush tawrakhe khudakte additional SP gi team maduna su khudhanduna mayok nakhe nakal ani gi marakta ngaya khud thoknaraba tungda sakhangdaba kanggu adu mafamdu thadoklaga senkhe पुलिस की कांगबुना चंगसिंदुना मनाक अदवाइदा थीबा हुंबगी थबक साथबदा कापथोख्रबा नोंमै तोकनिंग कया मरुम अमसोंग मैगजिन चिंगबा फंगबा ngamखे ngaranggi ambush aduda police personnel amasong makoina tongkhiba garida asogapan amata yaukhi de haire paulobada thinglakpa video kaktharanba condemn tawwe amjo sabungkho khunau khulda 20 jat regiment amasong 54 GR ge combined troop na paumising pauloba chatpada ayet apan piduna Thingzilakpa amasung video footage kakthranbagi thawongbo All Manipur Working Journalists Union Amju amasung Editor Guild Manipur EGM na akanba mawongda condemn tawkhre Amju amadi EGM gi president sing na khuyek piduna thadorakpa cherol aduna hai sabungko khunau khulda ISTV Impact TV Tom TV amasung ISCOM gi paumi sing na thokliba thokdok adu gi footage sing kapada namduna kakthalan kheng Paumi sing da athing ba thamjilakpa si freedom of speech da haktheng na singnarakpa nei thokdok asigi matang da Amju amasung EGM na Unified Command gi chairman amasung security advisor Kuldip Singha da memorandum ama pisilaga nei me ahum dagi state asida thokliba thokdok asida paumi sing da makhal makha kaya ge ayat apan ba khud tha ba satharakpa sigi matang da governor na yengsinbiyo amasung laukhatpam thokpa action laukhatpiyo masida security forces sing na paumi sing na Mathau tawbada ngakpi senbiyo khud thingjinbiganu haina appeal tawrakle